British Lengak Ningkha Tamba Funkiwagidamag Humpuganipa Suba Ningtam Numid Independence Day Mafam Sinba Tungna Pangthokre Manipur Dasu Manipur Sarkarna Sinduna 1st Battalion Manipur Rifles Ground da Pangthokre Thawamaduda Manipur Chief Minister Nongthombam Birena Chief Guest Oiduna Laibak Asigi Minister MLA Rajya Sabha gi MP Ining Taulay Semba Sana Jauba Amadi Civil Amasung Police ki Makok Thongba Singh Tongan ba Department ki Staff Singh gi Media Party Singh Yauna Miyamna Punna Manipur gi Ningtam Numit Pangthoki Tharam gi Mapu Oina Chief Minister Nongthombam Birena Masing Yamlaba Contingent Singh gi March Parch ki Salute Oki Amasung Mahakna Tharam Aduda Lising Amagat Janipan Marifu Mangada Songna Kiba Anglo Manipur War gi Matangda Palladuna British ki Mayokta Lan Thengaduna Thawai ka Athobi Singbu Su Ikai Khumnaba Utki Loinana Haukiba Chahi gi May Ahumdagi Tholak Liba Irang Asigi Matangda Mahakna Hai Manipur bu Thogaiba Pamba Singgi Thaushildagi Thokhaningdaba Thodok Mihat Mipun Yung Kai Mai Thabana Chingba Singda Awaba Taraba Internally Displaced Person Singda Khazitang Oirabasu Safanaba Kanaba kaya piduna lagli amasung makhatana anoba scheme kaya amasu hapkalagli amadi thengnariba lal asi Manipur thogaining bakangbu amasung Manipur thogaiba yaroi haiba kangbu anigi maraktani aduna miyoi kharana rajniti gi khudong chaba lauduna Manipur prajamiyambu koilai leiduna sananaba khonariba political agenda dagi lapthok haningi amasung Manipur da chiriba tanjada amaga hunabagi mahutta amata oina punsinduna irang asi loishidhanaba honaminasi haina miyamda appeal tawki loinana mahakna mahaikibada waliba chahi ani gi tam asida santi hanjalagani amadi mangjil thaba leibak ama oihellagani haina paliba sarkar gi minister singna wareb lokre haiba wafam su thamki waktu kami dorong kami terus soal sih dorong sensen dorong kami berlanjut Manipur Thugai ke hai bukan gua Manipur Thugai ke aroi hai bukan gua ini kata ni ada lanjut lagi kudung usaha dorong Manipur Thugai ke hai bukan gua juga sebenarnya dosu malu bagi mau sebenarnya dosu malu bagi mau dorong ada Manipur di program yang bu ini le sana nak hono itu political agenda madulagi rapo hangi Manipur ki si eba tanja sida Himalaya Manipur se punna nungsi sanana amato wala thanamba layamba aduga Manipur sida nahona digi lerakaba Manipur sarkarna sakhanaba tribe isini nausi punna medai awaka punshago mari hari badugumba Manipur ini yang menjadi sinyal semua. Manipur. Dia tu boleh puluh puluh kali. Manipur sami puluh persen. Tetap puluh mulai ambil hasil berikut. Itu masih ini yang hasil bisari. Ekoi lagi ekoi tim. Sarkar sekali lagi minister MLA ekoi punna. Ekoi job sana. Ekoi wasan mobil lagi. Wali berkam saya ini makai macam sekali Mangi bahasa masa sudah ada Hanagi Manipur mana zat sana siapa bagi lamjena aku gambar itu lah wana mayam semuanya mateng bamu ki lamjena koi socha boleh itu nak gini है koi pun bahasa benar koi tak tahu orang mayam itu sahaja BBO wakang kasih tamzerga ay mayam pula kau mana pun Jai Hind